Hi Mayam, good morning Mayam. Ngasidi ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯃꯣꯔꯅꯤꯡꯗꯒꯤ ꯍꯧꯔꯦꯕꯀꯣ. ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ. ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯁꯤꯖꯟꯁꯦ ꯆꯦꯟꯖ ꯑꯣꯏꯕꯒꯤꯅꯦꯀꯣ. ꯂꯣꯛ ꯊꯨꯡꯂꯤ ꯑꯔꯨꯝ ꯍꯧꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ. ꯑꯩ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯒꯇꯁꯨ ꯍꯥꯏꯗ꯭ꯔꯅꯦ ꯆꯤꯟꯁꯦ ꯄꯣꯛꯈꯥꯏꯌꯦꯅ. ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯁꯨ ꯐꯗꯦꯕ. ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯍꯦꯜꯂꯦꯕ ꯁꯤ ꯂꯣꯏꯅ ꯆꯤꯟꯁꯦ ꯆꯈꯥꯏꯗꯅ ꯃꯔꯩꯒꯁꯦ ꯆꯈꯥꯏꯗꯅ ꯀꯩꯁꯨꯝ ꯆꯥꯕ ꯉꯝꯗ꯭ꯔꯦꯕꯀꯣ. ꯃꯣꯔꯣꯛꯇ ꯄꯪꯁꯥꯗ ꯁꯥꯏ ꯑꯗꯨꯅ ꯀꯩꯁꯨꯝꯁꯨ ꯆꯥꯕ ꯉꯝꯗ꯭ꯔꯦꯕ. ꯑꯗꯨꯗꯣ ꯉꯁꯤꯁꯦ ꯑꯩꯁꯦ ꯍꯧꯒꯠꯂꯒ ꯑꯩ ꯅꯨꯄꯥꯁꯦ ꯗ꯭ꯌꯨꯇꯤ ꯆꯠꯇꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛ. ꯑꯗꯣ ꯋꯥꯏꯕꯨꯗꯤ ꯑꯩꯅ ꯁꯤꯠꯆꯜꯂꯦꯀꯣ. ꯋꯥꯏ ꯁꯤꯠꯇꯅ ꯆꯠꯄꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯋꯥꯏꯕꯨꯗꯤ ꯁꯤꯠꯆꯜꯂꯦ. ꯑꯗꯣ ꯃꯥꯅ ꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯣꯏꯅ ꯋꯥꯏꯁꯦ ꯇꯩꯔꯅꯦꯕꯀꯣ. ꯏꯪꯅ ꯇꯞꯅ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯉꯁꯤꯁꯦ. ꯑꯗꯨꯗꯣ ꯍꯧꯖꯤꯛꯁꯦ ꯀꯟꯅ ꯕ꯭ꯔꯦꯛꯐꯥꯁ ꯍꯣꯠꯅꯔꯦꯕꯀꯣ. ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯑꯗꯨꯝ ꯇꯧꯕꯤꯔꯦ. ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯃꯥ ꯑꯗꯨꯝ ꯇꯧꯕꯤꯔꯒꯦ ꯍꯥꯏꯅ. ꯕ꯭ꯔꯦꯛꯐꯥꯁ ꯍꯥꯏꯕꯨ ꯉꯁꯤꯗꯤ ꯑꯍꯦꯟꯕ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦ. ꯉꯔꯥꯡ ꯑꯗꯨꯝ ꯆꯥꯛ ꯈꯔ ꯂꯩꯍꯧꯋꯦꯕꯀꯣ. ꯂꯩꯍꯧꯕꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯆꯥꯛꯇꯣ ꯌꯦꯔꯨꯝ ꯂꯩ ꯑꯗꯨ ꯊꯨꯒꯥꯏꯔꯒ ꯑꯗꯨꯝ ꯉꯧꯁꯜꯂꯣ ꯄꯨꯂꯥꯎ ꯇꯥꯏꯞꯇ, ꯑꯗꯨꯒ ꯑꯗꯨꯝ ꯆꯥꯔꯒ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯌꯦꯕꯀꯣ. ꯑꯗꯣ ꯃꯥꯅꯁꯨ ꯍꯣꯏ ꯐꯔꯦ ꯑꯗꯨꯅ ꯐꯔꯅꯤ, ꯕꯥꯔꯣꯒꯤꯗꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯒꯅꯤꯗꯅꯀꯣ, ꯑꯗꯨꯒ ꯃꯥ ꯕꯥꯔꯣꯒꯤ ꯆꯥꯛ ꯆꯥꯕ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕ. ꯑꯗꯣ ꯑꯌꯨꯛꯀꯤꯁꯦ ꯑꯗꯨꯝ ꯆꯥꯁꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯕ. ꯑꯗꯣ ꯀꯟꯅ ꯃꯥ ꯆꯥꯛꯁꯦ ꯉꯧꯔꯤꯗꯣ ꯂꯣꯏꯔꯦ ꯍꯥꯏꯅꯕꯨꯗꯤ ꯍꯥꯏꯔꯛꯑꯦꯕꯀꯣ. ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯂꯒ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯇꯧꯃꯤꯟꯅꯔꯒ ꯃꯥ ꯗ꯭ꯌꯨꯇꯤ ꯊꯥꯗꯣꯛꯈ꯭ꯔꯅꯦꯕꯀꯣ. ꯑꯗꯨꯒ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯔꯅꯤ. ꯑꯩ ꯀꯣꯟꯅ ꯏꯪꯅ ꯇꯞꯅ ꯂꯩꯍꯧꯕ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯅꯤꯕꯀꯣ. ꯏꯁꯥꯁꯤꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ. ꯍꯤꯗꯥꯛ ꯆꯥꯒꯗꯕꯁꯨ ꯂꯩꯌꯦꯕꯀꯣ ꯑꯩꯁꯦ. ꯑꯗꯨꯅ ꯑꯩꯁꯨ ꯉꯁꯤ ꯏꯔꯨꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯅꯦꯕ. ꯅꯠꯇ꯭ꯔꯗꯤ ꯏꯔꯨ ꯃꯥꯏꯖꯊꯣꯛꯑ ꯂꯥꯏ ꯁꯦꯕꯥ ꯇꯧꯕ ꯈꯣꯠꯄ ꯂꯣꯏꯔꯒ ꯆꯥꯔ ꯊꯛꯑꯒ ꯀꯣꯟꯅ ꯍꯤꯗꯥꯛ ꯆꯥꯕꯅꯦꯕꯀꯣ. ꯂꯥꯏ ꯁꯦꯕꯥ ꯇꯧꯕ ꯂꯣꯏꯔꯒ ꯆꯥꯏꯌꯦꯕꯀꯣ. ꯑꯗꯣ ꯉꯁꯤꯁꯦ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯆꯥꯁꯜꯂꯅꯤ. ꯍꯤꯗꯥꯛꯇꯨꯗꯤ ꯆꯥꯗꯕ ꯌꯥꯗꯕꯅꯤꯅꯀꯣ. ꯍꯤꯗꯥꯛꯇꯣ ꯆꯥꯔꯒ ꯑꯗꯨꯒ ꯏꯪꯅ ꯇꯞꯅ ꯑꯗꯨꯝ ꯏꯁꯤꯡ ꯀꯩꯀꯥ ꯁꯥꯍꯜꯂꯒ ꯏꯔꯨꯊꯣꯛꯑꯒ ꯀꯣꯟꯅ ꯂꯥꯏ ꯁꯦꯕꯥ ꯑꯣꯏꯅ ꯇꯧꯔꯅꯦꯕꯀꯣ. ꯕꯥꯔꯣꯒꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯉꯩꯗꯕꯨꯗꯤ ꯏꯔꯨꯗꯣꯏꯅꯦꯕ ꯑꯩꯁꯦ. ꯑꯗꯨꯅꯤ ꯃꯌꯥꯝ ꯀꯨꯏꯔꯦ ꯕ꯭ꯂꯣꯒꯁꯨ ꯁꯦꯝꯗꯕ ꯍꯥꯏꯅ ꯑꯗꯨꯝ ꯁꯦꯝꯃꯛꯄꯅꯦꯕ. ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤꯕꯀꯣ. ꯃꯥꯅ ꯉꯧꯔꯤ ꯆꯥꯛꯇꯨꯁꯨ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯃꯌꯥꯝꯗ ꯑꯩ. ꯃꯌꯥꯝꯁꯤꯗ ꯂꯩꯔꯦꯕꯀꯣ ꯆꯥꯛ ꯉꯧꯕꯗꯣ. ꯃꯣꯔꯣꯛ ꯀꯥꯁꯃꯤꯔꯤ ꯃꯣꯔꯣꯛꯇꯨꯁꯨ ꯉꯧꯔꯦꯕꯀꯣ. ꯑꯗꯨꯒꯩꯗꯤ ꯇꯤꯜꯍꯧ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯌꯦꯔꯨꯝ ꯇꯧꯔꯒ ꯆꯥꯛꯁꯦ ꯉꯧꯁꯜꯂꯦ. ꯑꯗꯨꯒ ꯆꯉꯥꯡꯁꯨ ꯁꯤꯒ ꯂꯣꯜꯂꯦꯕꯀꯣ. ꯑꯗꯩ ꯊꯨꯝꯖꯥꯛꯄꯤ ꯉꯥꯔꯤꯁꯤꯒ ꯇꯧꯔꯒ ꯑꯗꯨꯝ ꯆꯥꯔꯅꯤ. ꯃꯥꯁꯨ ꯆꯥꯔꯒ ꯑꯗꯨꯝ ꯆꯠꯂꯅꯦꯕꯀꯣ. ꯑꯩꯁꯨ ꯉꯁꯤꯗꯤ ꯑꯗꯨꯝ ꯆꯥꯔꯒ ꯍꯤꯗꯥꯛ ꯆꯥꯁꯟꯗꯣꯔꯕꯅꯦꯕ. ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯅꯨꯄꯥꯗꯣ ꯗ꯭ꯌꯨꯇꯤ ꯆꯠꯈ꯭ꯔꯕꯅꯤꯅ ꯋꯥꯏ ꯇꯩꯒꯦ ꯍꯥꯏꯅ ꯇꯧꯔꯦꯕꯀꯣ. ꯋꯥꯏꯁꯦ ꯇꯩꯊꯣꯛ ꯈꯣꯠꯇꯣꯛꯑꯒ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕꯒꯤ ꯀꯣꯜꯂꯤꯛ ꯑꯃ ꯑꯅꯤꯗꯣ ꯐꯦꯡꯗꯣꯛꯑꯅꯦꯕꯀꯣ. ꯑꯗꯨ ꯂꯣꯏꯔꯒ ꯑꯗꯨꯝ ꯏꯔꯨꯊꯣꯛꯑꯒ ꯂꯥꯏ ꯁꯦꯕꯥ ꯇꯧꯗꯣꯏꯅꯦ. ꯃꯌꯥꯝ ꯋꯥꯏ ꯇꯩꯈꯤꯒꯦꯀꯣ. ꯚꯤꯗꯤꯑꯣ ꯀꯥꯞꯄꯒ ꯇꯩꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯍꯣꯔꯦꯟ ꯁꯤ ꯂꯣꯏꯔꯒ ꯀꯣꯜꯂꯤꯛ ꯐꯦꯡꯗꯣꯛꯑꯒ ꯐ꯭ꯔꯦꯁ ꯑꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ ꯃꯌꯥꯝ. ꯑꯩ ꯍꯧꯖꯤꯛ ꯂꯨꯖꯕ ꯀꯩꯀꯥ ꯂꯣꯏꯅ ꯁꯤꯗ ꯂꯥꯏ ꯁꯦꯕꯥ ꯇꯧꯔꯦꯕꯀꯣ. ꯇꯨꯜꯁꯤ ꯃꯥꯒꯤꯁꯨ ꯁꯤꯒ ꯀꯠꯄꯤꯔꯦ. ꯍꯥꯗꯦꯕ ꯋꯥꯏꯁꯨ ꯀꯠꯄꯤꯔꯦ. ꯍꯧꯖꯤꯛ ꯕꯥꯔꯣꯒꯤ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯒꯠꯂꯛꯑꯒꯦ. ꯉꯁꯤꯒꯤ ꯕꯥꯔꯣꯒꯤ ꯃꯊꯦꯜꯁꯦ ꯁꯤꯗ ꯂꯩꯔꯦꯕꯀꯣ. ꯁꯤꯅ ꯀꯥꯔꯣꯟꯒ ꯑꯥꯂꯨꯒ ꯉꯧꯕꯅꯤ. ꯁꯤꯁꯤꯅ ꯆꯅꯥꯒ ꯂꯐꯨꯊ꯭ꯔꯣꯒ ꯉꯧꯕ. ꯑꯗꯨ ꯁꯤꯁꯤꯅ ꯉꯥꯔꯤ ꯊꯣꯡꯕ ꯅꯤꯔꯥꯃꯤꯁ ꯊꯣꯡꯕ ꯁꯣꯕꯖꯤ. ꯑꯗꯩꯗꯤ ꯁꯤꯗ ꯄꯣꯇꯦꯇꯣ ꯀ꯭ꯔꯦꯀꯔꯁ ꯂꯧꯔꯦ, ꯑꯥꯂꯨ ꯕꯖꯥ, ꯑꯗꯩꯗꯤ ꯊꯨꯝꯖꯥꯛꯄꯤ ꯉꯥꯔꯤ, ꯌꯦꯔꯨꯝ ꯑꯐꯨꯠꯄ, ꯇꯤꯜꯍꯧ. ꯁꯤꯅ ꯉꯁꯤꯒꯤ. ꯃꯌꯥꯝ ꯑꯩꯁꯦ ꯕꯥꯔꯣꯒꯤ ꯆꯥꯛ ꯆꯥꯔꯒ ꯀꯣꯜꯂꯤꯛ ꯀꯩꯀꯥ ꯐꯦꯡꯗꯣꯛꯑꯒꯅꯦ ꯇꯨꯝꯃꯦꯕꯀꯣ. ꯑꯩ ꯅꯨꯄꯥꯁꯨ ꯆꯥꯛ ꯇꯣꯛꯑꯒ ꯑꯗꯨꯝ ꯗ꯭ꯌꯨꯇꯤ ꯆꯠꯈ꯭ꯔꯕꯅꯤꯅ. ꯑꯗꯨꯒ ꯇꯨꯝ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯁꯟꯗꯥꯏ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯙꯨꯞ ꯊꯥꯗꯣꯛꯑꯦꯕ ꯍꯧꯖꯤꯛ. ꯃꯌꯥꯝ ꯑꯩ ꯅꯨꯄꯥꯁꯦ ꯖꯣꯏꯄꯨꯔꯗ ꯆꯠꯂꯨꯏꯅꯦꯕꯀꯣ. ꯃꯥ ꯗ꯭ꯌꯨꯇꯤꯅꯦ ꯍꯥꯏꯅ ꯆꯠꯄꯅꯦꯕ. ꯑꯗꯣ ꯉꯁꯤ ꯗ꯭ꯌꯨꯇꯤꯗꯣ ꯊꯕꯛ ꯈꯔ ꯀꯣꯝꯃꯦ ꯍꯥꯏꯅꯅꯦ ꯖꯣꯏꯄꯨꯔ ꯆꯠꯇꯕ ꯀꯨꯏꯔꯦꯅ ꯃꯥꯁꯦ ꯖꯣꯏꯄꯨꯔ ꯆꯠꯂꯝꯃꯦꯕ. ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯛꯄꯗ ꯉꯥ ꯐꯥꯔꯛꯑꯦꯅ ꯄꯨꯔꯛꯏ, ꯌꯦꯡꯍꯜꯂꯛꯀꯦ꯫
ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯕꯥꯎꯅꯦꯕꯀꯣ ꯄꯨꯈꯤꯒꯤ ꯕꯥꯎ ꯃꯥ ꯈꯛ ꯆꯥꯎꯏꯍꯦ ꯁꯤꯗꯤ ꯅꯪ ꯅꯃꯥꯏ ꯃꯅꯥꯛ ꯊꯝꯃꯨꯅꯦ ꯐꯩꯔꯒ ꯀꯩꯅꯣꯅꯦ ꯅꯃꯥꯏꯗ ꯍꯦꯟ ꯄꯥꯛꯏꯅꯦ ꯑꯁꯤ ꯄꯨꯈꯤꯗꯩ ꯐꯥꯔꯛꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯁꯦꯝꯗꯣꯏꯅꯤ ꯁꯦꯝꯕꯗꯨꯗꯤ ꯑꯥꯗ ꯁꯦꯝꯍꯜꯂꯅꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯥꯅ ꯁꯦꯝꯕ ꯌꯥꯗꯕꯅꯤꯅ ꯊꯝꯃꯣ ꯏꯅꯗ ꯇꯥꯔꯦ ꯁꯦꯝꯕ ꯂꯣꯏꯔꯒ ꯌꯦꯡꯍꯜꯂꯛꯀꯦ ꯀꯦꯖꯤ ꯑꯃꯇꯪ ꯑꯣꯜꯂꯁꯤ ꯑꯃꯨꯛ ꯀꯌꯥꯅꯣ ꯃꯌꯥꯝ ꯑꯩ ꯅꯨꯄꯥꯗꯤ ꯉꯥ ꯁꯦꯝꯕ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯤꯒ ꯀ꯭ꯋꯥ ꯈꯔ ꯑꯗꯨꯝ ꯍꯥꯞꯄꯤꯔꯛꯏ ꯑꯗꯨꯒ ꯁꯤꯅ ꯀꯔꯤ ꯄꯠꯇꯥ ꯁꯤꯅ ꯖꯦꯅꯝꯅꯤ ꯁꯤꯅ ꯀ꯭ꯋꯥ ꯐꯨꯠꯄ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡ ꯅꯥꯄꯤꯗꯤ ꯑꯣꯏꯗ꯭ꯔꯤꯑꯕ ꯑꯗꯨꯗꯨꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤꯗꯤ ꯍꯥꯄꯛꯇ꯭ꯔꯦ ꯉꯥ ꯊꯔꯝꯕꯩ ꯂꯣꯏꯔꯦ ꯁꯤ ꯇꯩꯊꯣꯛꯇ ꯌꯥꯔꯔꯣꯏ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯥꯅ ꯑꯉꯥꯡꯒꯤ ꯅꯤꯡꯊꯥ ꯄꯤꯔꯛꯏꯅꯦꯕꯀꯣ ꯁꯨꯔ ꯈꯣꯠꯂꯒ ꯂꯣꯏ ꯄꯤꯔꯛꯑꯕꯅꯤꯁꯦ ꯗꯦꯇꯣꯜ ꯍꯥꯞꯅ ꯈꯣꯠꯅ ꯁꯨꯕꯤꯔꯛꯑꯦ ꯅꯤꯡꯊꯥ ꯑꯣꯏꯅꯉꯥꯏꯅ ꯐꯩꯖꯣꯝ ꯑꯗꯨꯒꯩꯗꯤ ꯁꯤ ꯉꯕꯣꯡ ꯑꯃ ꯑꯁꯦ ꯅꯤꯡꯊꯥꯒꯤꯅꯤ ꯁꯦꯒꯥꯏ ꯈꯣꯠꯀꯥꯏꯅ ꯑꯃꯨꯛ ꯁꯦꯝꯗꯣꯏꯅꯤ ꯁꯤꯁꯨ ꯃꯌꯥꯝ ꯊꯝꯖꯟꯈꯤꯒꯦꯀꯣ ꯁꯦ ꯑꯐꯕ ꯃꯐꯝ ꯑꯃꯗ ꯑꯩ ꯅꯨꯄꯥ ꯉꯥ ꯁꯦꯝ ꯂꯣꯏꯔ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯁꯤꯁꯨ ꯌꯥꯎꯔꯝꯃꯤ ꯌꯣꯡꯆꯥꯛꯀꯤ ꯃꯄꯥꯟꯗꯣ ꯑꯁꯤ ꯃꯦꯠꯂ ꯆꯥꯕ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯑꯗꯨꯅ ꯁꯤꯁꯨ ꯃꯃꯥꯅ ꯍꯥꯞꯄꯤꯔꯝꯃꯤ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯕꯥꯎꯗꯣ ꯁꯦ ꯑꯩ ꯅꯨꯄꯥꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯕꯤꯔꯛꯄꯅꯦꯕ ꯃꯥꯅ ꯄꯨꯔ ꯆꯠꯂꯒ ꯑꯥꯗ ꯁꯦꯝꯍꯜꯂꯤꯗꯅꯀꯣ ꯑꯗꯣ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗꯨꯒ ꯃꯥꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯅꯦ ꯀꯥꯞꯄꯤꯔꯛꯄꯅꯦꯕ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯁꯦꯝꯃ ꯈꯣꯠꯂꯒ ꯌꯨꯝꯗ ꯄꯨꯔꯒ ꯂꯥꯛꯏꯅꯦꯕ ꯃꯥ জলে এক নাম জীবন এক নাম নেই ওটাই জলে জীবন ঘাম দিয়ে বলে এটা কিতাব হয় ঘাম এটা তো একটা জল সত্যি সত্যি দেওয়া বললে কিতাব হয় অশ্রু এটা তো জল আর কোথায় থেকে ꯑꯩ ꯅꯨꯄꯥ ꯂꯥꯛꯑꯦꯕꯀꯣ ꯉꯥ ꯁꯦꯝꯕ ꯆꯠꯂꯨꯕꯗꯣ ꯑꯗꯣ ꯉꯥꯁꯨ ꯁꯦꯝꯃꯛꯑꯦ ꯑꯗꯨꯒ ꯉꯥꯒ ꯊꯣꯡꯅꯉꯥꯏꯁꯤꯒ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯛꯑꯦꯕ ꯁꯤꯁꯤꯡꯁꯦ ꯑꯩ ꯍꯥꯡꯗꯣꯛꯑ ꯌꯦꯡꯍꯜꯂꯛꯑꯒꯦ ꯐꯖꯅꯀꯣ ꯍꯧꯖꯤꯛꯀꯤ ꯕꯥꯎꯗꯨꯒ ꯊꯣꯡꯗꯣꯏꯅꯦꯕ ꯑꯗꯣ ꯕꯥꯎ ꯁꯦꯝꯃꯛꯄꯗꯨꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯃꯌꯥꯝ ꯃꯥꯅ ꯂꯩꯔꯛꯏ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯁꯤ ꯀꯩꯅꯣ ꯎꯔꯤ ꯂꯩꯔꯦ ꯈꯥꯃꯦꯟ ꯂꯩꯔꯦ ꯐꯨꯜꯀꯣꯕꯤ ꯂꯩꯔꯦ ꯐꯗꯤꯒꯣꯝ ꯃꯨꯜꯂꯥ ꯊꯕꯤꯁꯦ ꯑꯩꯅ ꯆꯥꯅꯤꯡꯉꯦꯅ ꯂꯩꯍꯜꯂꯛꯏꯅꯤ ꯁ꯭ꯀ꯭ꯋꯥꯁ ꯑꯗꯩ ꯁꯤꯅ ꯇꯤꯜꯍꯧ ꯉꯥꯛꯇꯅꯤ ꯁꯤꯅ ꯑꯂꯨꯒ ꯇꯣꯃꯦꯇꯣꯒ ꯆꯅꯝꯁꯨ ꯌꯥꯎꯔꯦ ꯄꯣꯡ ꯍꯋꯥꯏ ꯕꯥꯎꯗꯣ ꯑꯩꯅꯅꯦ ꯀꯩꯅꯣ ꯐꯨꯜꯀꯣꯕꯤ ꯑꯂꯨ ꯇꯃꯥꯇꯔ ꯇꯧꯔ ꯊꯣꯡꯕꯁꯦ ꯍꯥꯎꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯤꯡꯊꯝꯊꯥ ꯌꯧꯔꯕꯅꯤꯅ ꯎꯔꯤꯒꯨꯝꯕ ꯃꯨꯂꯥꯒꯨꯝꯕꯁꯦ ꯆꯥꯕ ꯍꯥꯎꯋꯤꯗꯅ ꯑꯗꯨꯗꯨꯅꯅꯦꯕ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯍꯤꯟꯖꯥꯡ ꯅꯥꯄꯤꯒꯤꯗꯤ ꯑꯗꯣ ꯀꯩꯅꯣ ꯇꯧꯒꯦ ꯍꯧꯖꯤꯛ ꯀꯩꯅꯣꯗꯨꯃꯨꯛ ꯌꯦꯡꯍꯟꯒꯦ ꯉꯥꯗꯨꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦꯕ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯕꯥꯎꯗꯣ ꯁꯨꯛ ꯆꯥꯎꯕ ꯁꯣꯔꯤꯌꯥ ꯑꯣꯏꯃꯥ ꯊꯥꯡꯒꯠ ꯉꯝꯗ꯭ꯔꯦ ꯕꯤꯛ ꯊꯜꯂꯦ ꯀꯦꯖꯤ 3.5 ꯂꯨꯝꯃꯝꯃꯦ ꯁꯥꯊꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯆꯥꯎꯗꯤ ꯆꯥꯎꯔꯦ ꯐꯖꯅ ꯀꯦꯖꯤ 3.5ꯒꯤ ꯉꯥꯅꯤ ꯃꯌꯥꯝꯁꯦ ꯁꯣꯛꯁꯤꯁꯨ ꯄꯨꯔꯛꯏꯅꯤ ꯍꯧꯖꯤꯛ ꯅꯤꯡꯊꯝꯊꯥ ꯆꯪꯉꯕꯅꯤꯅ ꯃꯥꯗꯤ ꯗ꯭ꯌꯨꯇꯤ ꯆꯠꯄꯅꯤꯅꯅꯦ ꯈꯣꯡꯒꯨꯞ ꯃꯅꯨꯡꯗ ꯁꯣꯛꯁ ꯃꯊꯧ ꯇꯥꯏꯅ ꯁꯤꯜꯂꯒ ꯇꯣꯡꯕꯒꯤ ꯍꯥꯏꯅ ꯁꯤꯁꯨ ꯄꯨꯔꯛꯏꯅꯤ 5 ꯈꯛꯅꯤ 5 ꯈꯛ ꯁꯤ ꯉꯥꯔꯤꯁꯨ ꯂꯩꯔꯛꯏꯅꯦꯕ ꯑꯩ ꯌꯦꯡꯍꯟꯕ ꯀꯥꯎꯔꯦ ꯑꯗꯣ ꯕꯖꯥꯔ ꯕꯦꯛꯇ ꯌꯥꯎꯔꯝꯃꯦꯕ ꯑꯗꯨꯅ ꯁꯤꯁꯨ ꯌꯦꯡꯍꯜꯂꯛꯏꯅꯦꯕ ꯑꯗꯨꯝ ꯃꯌꯥꯝ ꯁꯤꯁꯤꯁꯨ ꯂꯩꯔꯛꯏꯅꯦꯕꯀꯣ ꯁꯤ ꯅꯥꯒꯥ ꯙꯨꯅꯤꯌꯥ ꯂꯩꯔꯦ ꯁꯤ ꯇꯦꯡꯅꯧ ꯑꯗꯩ ꯁꯤꯁꯤꯅ ꯍꯋꯥꯏꯖꯥꯔ ꯑꯅꯤꯁꯤꯒ ꯂꯨꯄꯥ 50 ꯁꯤ ꯃꯅꯨꯡꯗ ꯁꯤꯇꯪ ꯌꯥꯎꯏꯁꯦ ꯃꯌꯥꯝ ꯈꯨꯂꯤꯛ ꯑꯃꯅꯤ
ꯃꯌꯥꯝ ꯑꯩꯅ ꯉꯥꯗꯣ ꯆꯥꯝꯃ ꯈꯣꯠꯂꯒ ꯍꯜꯗꯤ ꯀꯩꯀꯥ ꯇꯩꯔꯒ ꯊꯝꯃꯦꯕꯀꯣ ꯉꯧꯊꯣꯛꯀꯦ ꯍꯥꯏꯅ ꯑꯗꯣ ꯉꯥꯗꯣ ꯉꯧꯗ꯭ꯔꯤꯉꯩꯗ ꯁꯟꯗꯥꯒꯤ ꯑꯗꯨꯝ ꯆꯥ ꯊꯛꯁꯦ ꯍꯥꯏꯅ ꯁꯤꯒ ꯆꯥꯎꯃꯤꯟ ꯍꯧꯔꯦ ꯑꯗꯨꯒꯩꯗꯤ ꯆꯉꯥꯡꯒ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯎꯃꯤꯟꯁꯤꯒ ꯆꯉꯥꯡꯁꯤꯒ ꯊꯛꯄ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯉꯥ ꯉꯧꯕꯒꯤ ꯆꯪꯗꯣꯏꯅꯦꯕ ꯑꯗꯣ ꯉꯥ ꯉꯧꯕꯒꯤ ꯆꯪꯕ ꯃꯇꯥꯡꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯃꯌꯥꯝꯗ ꯑꯗꯣ ꯃꯌꯥꯝ ꯆꯥꯎꯃꯤꯟꯁꯦ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯑꯗꯣ ꯉꯥ ꯉꯧꯔꯝꯗꯥꯏꯗ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯉꯥꯗꯣ ꯉꯧꯈꯠꯂꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯅꯣꯛꯅꯕꯤꯅꯨ ꯑꯩꯒꯤ ꯈꯥꯡ ꯐꯖꯕꯁꯦ ꯁꯤꯗ ꯑꯗꯨꯝ ꯉꯧꯋꯦꯕ ꯅꯨꯡꯉꯥꯏꯌꯦꯅ ꯑꯗꯣ ꯉꯁꯤꯕꯨꯗꯤ ꯊꯣꯡꯉꯔꯣꯏ ꯍꯤꯟꯖꯥꯡꯁꯦ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯉꯁꯤ ꯑꯗꯨꯝ ꯉꯧꯔꯒ ꯊꯝꯃꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯈꯥꯡ ꯂꯩꯇꯕ ꯅꯠꯇꯦꯕꯀꯣ ꯁꯤꯗꯁꯨ ꯈꯥꯡ ꯑꯃ ꯂꯩ ꯁꯤꯗꯁꯨ ꯂꯩꯌꯦꯕ ꯈꯥꯡꯕꯨꯗꯤ ꯂꯩꯔꯤꯅꯦꯕ ꯑꯗꯨꯒ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯌꯦꯕ ꯃꯨꯔꯁꯨꯅꯦ ꯁꯤꯁꯤꯅ ꯅꯨꯡꯉꯥꯏꯌꯦꯅ ꯁꯤꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯌꯦꯕ ꯁꯤꯒꯁꯨ ꯈꯥꯡ ꯃꯆꯥ ꯂꯩꯌꯦꯕ ꯑꯗꯨ ꯅꯣꯛꯅꯕꯤꯅꯨꯀꯣ ꯃꯌꯥꯝ The next morning. ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯕꯥꯎ ꯊꯣꯡꯕꯗꯣ ꯑꯩ ꯀꯥꯞꯍꯧꯗ꯭ꯔꯦ ꯍꯥꯏꯗꯤꯅꯦ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯕ ꯃꯇꯥꯡꯗꯨꯒ ꯃꯤ ꯂꯥꯛꯁꯟꯗꯅꯅꯦ ꯑꯩ ꯑꯗꯨꯝ ꯊꯣꯡꯖꯤꯟꯈ꯭ꯔꯦꯕ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯨ ꯃꯨꯂꯥꯒ ꯑꯥꯂꯨ ꯇꯣꯃꯦꯇꯣ ꯐꯨꯜ ꯀꯣꯕꯤ ꯇꯧꯔ ꯊꯣꯡꯉꯤꯅꯦꯕ ꯉꯥꯗꯣ ꯖꯦꯅꯝꯅ ꯁꯟꯕꯥꯁ ꯇꯧꯔꯦ ꯑꯗꯩꯗꯤ ꯐꯗꯤꯒꯣꯝ ꯍꯥꯞꯄꯦꯕ ꯃꯊꯛꯇ ꯐꯗꯤꯒꯣꯝꯅꯤ ꯊꯣꯡꯕ ꯂꯣꯏꯔꯒ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯌꯦꯡꯍꯜꯂꯛꯑꯦꯕꯀꯣ ꯊꯣꯡꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝꯕ ꯈꯣꯠꯄꯗꯣ ꯀꯩꯀꯥꯗꯣ ꯀꯥꯞꯀꯦ ꯈꯜꯂꯝꯕꯅꯦꯕ ꯑꯗꯣ ꯃꯤꯗꯣ ꯍꯦꯛꯇ ꯂꯥꯛꯁꯜꯂꯕꯅꯤꯅ ꯚꯤꯗꯤꯑꯣ ꯀꯥꯞꯅ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯊꯣꯡꯖꯤꯜꯂꯦ ꯁꯤꯗ ꯂꯩꯔꯦ ꯍꯤꯟꯖꯥꯡ ꯌꯥꯝ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣꯀꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯕꯥꯔꯣꯒꯤ ꯆꯥꯛ ꯆꯥꯔꯦ ꯄꯣꯊꯥꯒꯦ ꯍꯥꯏꯅ ꯆꯪꯉꯛꯄꯅꯦꯕꯀꯣ ꯆꯪꯉꯛꯄꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯀꯤ ꯄꯄꯥꯒ ꯃꯥꯒ ꯁꯤꯜꯆꯔꯗ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯏꯑꯅ ꯑꯗꯣ ꯑꯩꯁꯨ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯒ ꯆꯪꯉꯝꯒꯅꯦꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯣ ꯉꯥꯏꯔꯤꯑꯕꯀꯣ ꯃꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯂꯥꯛꯑꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯃꯥ ꯍꯣꯏ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯁꯨ ꯂꯥꯛꯑꯦ ꯄꯨꯟꯅ ꯕꯥꯕꯨ ꯁ꯭ꯀꯨꯜ ꯂꯧ ꯆꯠꯂꯨꯕꯗꯒꯤ ꯃꯃꯥꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯣꯝꯗ ꯆꯠꯂꯨꯔꯁꯤ ꯍꯥꯏꯅꯅꯦ ꯕꯥꯕꯨꯁꯨ ꯄꯨꯔꯒ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯤꯒ ꯆꯥ ꯂꯣꯜꯂꯦ ꯀꯆꯣꯔꯤꯒ ꯀꯇꯥ ꯅꯤꯝꯀꯤꯒ ꯇꯧꯔꯒ ꯄꯤꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯀꯥꯞꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯆꯥꯁꯦ ꯄꯨꯊꯣꯛꯑꯒ ꯊꯛꯄ ꯂꯣꯏꯔꯒ ꯅꯤꯡꯁꯤꯜꯂꯛꯅ ꯚꯤꯗꯤꯑꯣꯁꯦ ꯀꯥꯞꯄꯤꯅꯦꯕ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯦꯗꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯕꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯒꯕꯨꯗꯤ ꯑꯗꯨꯝ ꯐꯝꯃꯤ ꯑꯗꯣ ꯍꯜꯂꯝꯗꯥꯏꯒꯤ ꯑꯃꯨꯛ ꯆꯥ ꯂꯣꯟꯕꯤꯔꯤꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯁꯪꯒꯣꯝ ꯆꯥ ꯊꯛꯅꯤꯡꯗ꯭ꯔꯦ ꯆꯉꯥꯡ ꯑꯣꯏꯅ ꯇꯧꯔꯣ ꯍꯥꯏꯅꯅꯦ ꯑꯩꯅ ꯆꯉꯥꯡ ꯑꯣꯏꯅ ꯂꯣꯟꯕꯤꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯈꯦꯆꯤ ꯍꯧꯔꯒꯁꯨ ꯄꯨꯔꯛꯑꯦꯕ ꯑꯗꯣ ꯑꯩꯗꯤ ꯈꯦꯆꯤꯁꯤꯒ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯁꯦ ꯊꯛꯑꯅꯤ ꯃꯣꯏꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯈꯦꯆꯤꯒ ꯆꯥꯒ ꯑꯣꯏꯅ ꯊꯛꯑꯅꯤ ꯑꯗꯣ ꯆꯥꯁꯦ ꯊꯛꯄ ꯂꯣꯏꯔꯒ ꯃꯣꯏꯁꯨ ꯊꯣꯛꯑꯅꯦꯕꯀꯣ ꯊꯣꯛꯄꯩꯗꯨꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯥ ꯃꯌꯥꯝ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯑꯩ ꯌꯨꯝꯗ ꯆꯪꯉꯦ ꯑꯗꯣ ꯁꯦ ꯈꯣꯏꯗꯨꯝ ꯄꯤꯔꯝꯃꯦꯕꯀꯣ ꯆꯥꯎ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯑꯗꯒꯤꯗꯤ ꯋꯥꯇꯤꯟꯁꯤꯅ ꯑꯩꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯄꯨꯔꯛꯄꯅꯦꯕ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯁꯤ ꯄꯤꯔꯝꯃꯦ ꯑꯗꯣ ꯁꯤꯁꯤꯅ ꯆꯐꯣꯟ ꯑꯆꯥꯔꯅꯦꯕ ꯆꯐꯣꯟ ꯑꯆꯥꯔ ꯄꯤꯔꯝꯃꯦ ꯑꯗꯩ ꯁꯤꯁꯤꯅ ꯃꯨꯂꯥ ꯁꯥꯛ ꯃꯅꯥ ꯉꯧꯔꯒ ꯆꯥꯎ ꯍꯥꯏꯅ ꯄꯤꯔꯝꯃꯦ ꯁꯤ ꯈꯛꯇꯅꯤꯗ ꯃꯌꯥꯝ ꯑꯇꯩ ꯀꯩꯁꯨꯝ ꯄꯨꯔꯛꯇ꯭ꯔꯦ ꯃꯣꯏꯁꯨ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯏꯔꯤ ꯃꯣꯏ ꯆꯠꯅꯈꯤꯕꯒꯤ ꯑꯩꯁꯦ ꯂꯣꯏꯁꯤꯜꯂꯒ ꯙꯨꯞ ꯊꯥꯔꯅꯤ ꯑꯗꯨ ꯁꯤꯁꯨ ꯄꯤꯔꯛꯏꯅꯦꯕ ꯌꯨꯝꯗ ꯄꯥꯟꯕꯗꯨꯒ ꯑꯗꯨꯝ ꯄꯤꯖꯅꯤꯡꯅ ꯄꯨꯔꯛꯏꯅꯦ 5ꯈꯛ ꯄꯤꯔꯛꯄꯅꯤ ꯑꯃꯗꯤ ꯈꯦꯆꯤꯒ ꯑꯗꯨꯝ ꯆꯥꯊꯣꯛꯈ꯭ꯔꯦꯕ ꯑꯩꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯒ ꯑꯗꯨꯝ ꯕ꯭ꯂꯣꯛꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ